Angom Ningthou ani Subana Kang Khong Chainaba Machak Oire haina Bidyapati senjamna fongdorakli. Laibak asida Angom yek salaigi Angom Ningthou ani leibana maram oiraga laibak asida laithau tinthauga mari leinaba thabak sing pangthokpada chayetnabada natana laibak asi Kang Khong Chainaba Machak ama oire haina Ningthou purai romba Angom yek salai lup LPAYSAL gi advisor Bidyapati senjamna fongdorakli. Hiramasiga mari leinana sanjenthongda laiba Ningthou purai romba sanglenda pangthokpa pawgi mifam amada mahakna hai laibaki ningthau na hapa Angom Ningthou leina Sri Govindaji Temple Board na atopa Angom Ningthou ama amuk haptuna Angom Ningthou ani suriba asi makhatana tawbiganu. Puwari dagi chatnaduna laklaba khunai asigi chatna kanglon kaya nongmagi lekha tarakpa asina maram oiraga lamdam asida tangdu leitadaba fibam asi lakpani haiki. Laibak asigi customary head na Angom Ningthou hapani Utra Sanglenga punna chatminnariba Govindaji Temple Board ki ek amagi makada Angom Ningthou salaigi oina Angom Ningthou ama amuk hapjinba asina laibaki aruba laithau tinthau gi thoramda ani thoktuna leire. Aikhoi maitai singi marakta ani thokpagi thawong asi makoktagi hauna soirakpadagini. Chahi asigi September 10 da thokiba cherol amada Angom Ningthou lawthokle haiba wafam ama miyamna taba fangki. Madu karamba Angom Ningthou no haibadu miyamda khanganba fai. Masida Utra Sanglen gi iningthauna laibak miyam khangna Angom Ningthou oina hapkiba Angom Poireiton oibra hainasu chamamnaba poknaki. Govindaji Temple Board na Angom Ningthou hapa yabagi hak leirabasu madu semdokpa mathau tai haina fongdoki. Angom Ningthou ani thokpagi thawong asi chanadaba matam oire masi natrabadi laibak asi Kang Khong chaibagi fibam soidana lakpa yai. Yek salai amamamgi Ningthou hapadi yai adubu Angom khaktada Angom Ningthou ani hapsinba haibasi chayetnaba amasung khatna chainaba kanaba thawong oigani. Maramaduna masigumba thawong asi thoktanaba Govindaji Temple Board Authority na board asigi leiriba ek adu semdokpiu haina mahakna fongdokhi.